Pauje di yumko oy pamaroy pau kharab de dawjari World Health Organization na Wuhan government lab ta COVID-19 sabagi pau losinaba hotnabada Yaokhi Chinese Virologist Malem Pumbada Sandorkliba COVID-19 ki virus asi China gi Wuhan da Leiba government gi laboratory amada Virologist Dr. Leingak na pongtokibada hairiba thabak chang asi losinbada World Health Organization chu Yaokhi aina What is One News WION na Laukiba interview amada pongtokre Chinese government COVID-19 Sandorkba ki matang da mangjongna khangki aina so pongtokhi Dr. Leingak asi COVID-19 na Wuhan da Sandorkba horakbagi Hawakbadagi masigi matang da tijin lakibe scientist amane mana makata na tijin humjin badagi phanglakpa sing aidu hadoktana ba pressure tawrakhi aina so phongtokhi Chinese government social media da bhaki ming chathina na ho na badana cyber attack tawri aina haike panbe abdi Leingak gi Twitter account handak ta suspend tawkhiba leikrabane Dr. Lee na COVID-19 gi virus asi China gi government lab amada sakibani aibagi praman leibaga loidana madu miyam da khangan gani aina phongtokraba matung mahak patati tawoina tarukpadagi aukiba April thadagi United States ta chenduna leirakibane ningsing biyai COVID-19 gi virus asi miyobagi khusemni aina mamang da bhakna claim tawbot leikrabane atop pau amadana Deputy CM Joy na Luchingduna Biren Leingak Sougatkadra Sougatloidra wa khannanabgidamk K.Sangma unana Paisinkhre Biren Luchingba Leingak asida NPP ki minister mari leirambagi manungta minister ani mafam lokthokhibaga mari leinana politician gi sarangna ba asi khannanabgidamk Manipur ki Deputy Chief Minister Joy na Luchingba minister lepo hawkip yauna atop MLA ani ga Loinana Guwahati gi damak ngasi Imphal thadokre ngasi Imphal thadokhiba NPP ki team aduna Guwahati yoraba matungda NPP national president su oiriba Meghalaya ki Chief Minister K.Sangma unaduna haujuk oiriba phibam asiga matangda khannagani NPP ki national president K.Sangma unaduna khannaba aduda haujuk leiriba Biren Luchingba Leingak asida Yaokhi gitra amasung Yaokhi haibagi wafam su khanderaba matung khanglaba yai hairi panbajai tha asigi tang kun mari da minister taruk lauthoklaga manga wasak lokhiba aduda NPP ki health minister oinamba Aljante Kumar state ki interim president su oiriba fishery ki minister N.K.C. lokthokpa leikrabane ningsing bajai NPP ki minister mari punna satminagani aina mamangda aikiba su leikrabane haujuk erikluba phibam asida NPP na Leingak asida sakut trabadi Leingak asi mara chetkadra loidra haibid lekai taba ngamdre maragashida COVID-19 commodity transmission ki thakta yauruklaba matam sida by election tawgani haibasi tokpiu joykisan Manipur COVID-19 the community transmission ki thakta yauruklaba asida by election tawgani haina tawriba asi tokpiu miyoi bakunai asi coronavirus tagi kalhause state asi laina laichat asidagi sa pharaba matungda election pangthokpada akaiba leite haina thangmaiban kendra gi congress MLA khomuksam joykusen nang asi appeal tawrakle khoyatun community hall da pawmi singa unabada MLA joykusen aigibada Indian constitution ki matung inna election haiba asi democracy ki tawdaba yatra pa miyam sakti pinabagi thawrangni adubo state asigi hauji COVID-19 laina leichat asigi oidiba khotong charaba kaya mayok nariba seraksida tha amagi matungda pangthokani haina panariba by election asi miyam ki interest oiroi COVID-19 pandemic asigi manungda miyam na tamjaningai oiba election ama pangthoknaba honabada civil society organization student organization amadi maira paibising na mapung oina thodang lobiyo election thengnagadorba candidate chingna media ki khuthang da debate tohanche afaba candidate khannanaba hotnahauche Manipur gi laikhakna issue asigi matangda assembly akhanda bimifam ama pangthoktuna state asida haujuk oirakliba coronavirus ki pibam amade by election ki matangda khannaduna pangthoktana hotnahauche aina khomoksam joykisena phangdorakhe yamna angakpa pau amadana Amangthongda sana Lotlaga Puramba Matei-Manao phare Amangthongda sana Lotlaga flight ta puna hotnaraba Matei-Manao ngasi CISF ki kangbu amana phare hairi pharabasing adu West Bengal ki Khidipurdagi Nur Ahmad amasung mahaki loinabi sagupta khatunne makhoi anigi Amangthongdagi punna sanagilo kilogram amma dasmik nipal lom phangki haire press na phangba pauna hai makhoi ani Imphal dagi Kolkata tana paigadaba indigo flight number 6E6353 amada tonanaba airport ta check in tawkhi nongtil pung amaga minute tara mangarom tabada airport da duty tariba CISF ki kangbuna check tawbada sagupta gi Amangthongdagi gram samri kunthrarom lumba chana khangin ani yoromba thengnakhi mahakpo makhatana wahang pang chathabada mahagi mapuroibagi Amangthongdasu sana khangin ahum yauri aiba khangba ngamkhi makoidagi phakiba sana adu punna kilogram 1.8 lungi oigani makoidagi phagathiba sana alu kaithel gi mamal da lupal lak 82 lungi oigani
फारब सना अमसुंग Matei-Manao अदु मखाताब आयन की ओइब थबक लौखननबा एयरपोर्ट पुलिस स्टेशन दा सिन्हाख्रे हाइरे नकलमरोमदा रामेश्वर डिप्यूटी चेयरमैन हापख्रे Kairau केंद्र की BJP की MLA ओइना कारखिबा लौरेम रामेश्वर मितैबो स्टेट प्लानिंग बोर्ड मणिपुर की डिप्यूटी चेयरमैन ओइना हापख्रे मणिपुर गवर्नमेंट की चीफ सेक्रेटरी डॉक्टर राजेश कुमार ना ngarang thokiba order amada MLA Rameshwar bo khudakti स्टेट प्लानिंग बोर्ड मणिपुर की डिप्यूटी चेयरमैन ओइना हापखिबनी MLA Rameshwar bo मणिपुर स्टेट प्लानिंग बोर्ड की डिप्यूटी चेयरमैन ओइना हापखिबगा लोइनाना the salaries and allowance of the ministers Manipur Act 1972 की मखादा कैबिनेट मिनिस्टर अमना फंगलिब खुदोंग चाबसिंग conveyance allowances traveling daily allowances residence vehicle na singba खुदोंग चाबा पिगदबनी हाइरे पनबजाबदी स्टेट प्लानिंग बोर्ड की हाना चेयरमैन ओरंब लमसांग केंद्र के MLA S राजेन मिनिस्टर ओइना वसक लौख्रब मतुंगदा MLA Rameshwar बो स्टेट प्लानिंग बोर्ड की डिप्यूटी चेयरमैन ओइना हबलखिबनी अरोपेद कंटेंट सिंग असिगे मरोब पाउ खरा सिब पौदमजरिब मणिपुर लोकल न्यूज यूट्यूब चैनल अमदी फेसबुक पेज असिदगी येंगपिरब पुनमक पथागा चरी लोइनाना चैनल असिना दोमदा कानरबदी सब्सक्राइब लाइक एंड शेयर तौब काउबी कनु पुनमक पु अमुका हन्ना थगा चरी